Development of Northeastern Region Donor gi Union Minister Oiriba Dr. Jitendrana Maruina Awang Nongpoki oina Aspirational District ne haina lauthokhraba mafam singda hauzik oiriba COVID-19 gi laichada sigi matangda wa khanakrai ngarang Awang Nongpoki Aspirational District taramari gi health secretary hanbira abo commissioner singa video conferencing gi kuthangda virtual meeting amada wari sanada hauzik mai asi dinang yam ngan halamina sathabi kai sakra cha thoiga lairi se hand sanitizer amta hana tawgise santas tawra ponida adu shu tawba sangto khotok tana dress ka se sorga la ponida babungdo ekhoi khungi primary school gi headmaster unaba chatkanena chatkibane ibemadi yumda mathanda lehauranena aingonda phone torokpa office tagi hainaramlaga khrangan halaba hoini adu bo hai ekhoi babungna khalije kaino hai mamituda oza singna tawbudo adu ta udan lei school ladugi headmaster dagi suri jar warban laipa ki rang som kala gansida masa nupa mana doctor ni mamau nupi sina police officer ni private school gi online class tawba honare adugi kari no khanana chatpa oiramni hoine adu bo haiba hoine mi gi school duna dumak taw jagada thabak ne abni mana yumda leiriba khoibuna mana oina thataba khangdeda magi mami tu dene oza sing to oina udun leiba se ai khara wala pare se sa thoi dong ta ko paw nuai bam ta tam hoi kaujarake paw yamna nungaram mal lekhidaba mi gi masingna lising tarahumdoi ge chani ge yankhai mari aduga laina asidagi fagalakiba mi gi masingna lakh ani lising kuntaret chatret ka yankhai taruk oikhrai tamo ibemado kada leiramdre getlom da ka urambro ai duram din he krai chakri jano numidang wainam sida aina to pre jathon ngon hamna tro noida aina bune yarang wala ba subani ta taw do ithau do puning sang bune aduna doctor nursing mayam yam harau ta yamna gipsi matang pirakpada pauji mangonda tamge aduna tawraga awa mai sa mug lai ne tawisi aina nangonda habi natro isa thoidu chathon ngano haidana thabang da marol ma wabane tamo ibemado hujikta leirambane ai mabu senadaba natiye aisu force ki service tawruba nupi amane halakpa kuidri hujik matamda doctor su police su loina wana ba matamne tamona mana fangle ena haina tamlakpado tamu khata waba natiye aikhoi su wari bane nang kai salu hey nang kai salu ga bani na I would like to be but Chitoi the Jana Bagatilubane. Chitoi the school to chatry, coaching to Dodry. Lay never sells to Teller Marie. Masatwa la sida famula pam asengba ansin warriordi chatumbitani chathubi nang yete ozadadi pi roidro